ꯀꯨꯝꯕꯤꯒꯤ ꯃꯩꯆꯥꯛꯄꯤ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯈ꯭ꯔꯒ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯗꯥꯔꯥꯒꯤ ꯍꯛꯆꯥꯡ ꯁꯤꯅ ꯐꯪꯂꯦ꯫ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯇꯔꯥ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯀꯨꯝꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯑꯀꯥꯁꯣꯏꯗꯒꯤ ꯈꯨꯟꯖꯥ 3 ꯋꯥꯡꯉꯨ ꯁꯥꯕꯜ ꯃꯩꯆꯥꯛꯄꯤ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯕꯗ ꯈꯨꯟꯖꯥ 3 ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯊꯥ ꯑꯁꯤꯒꯤ 19ꯗ ꯐꯪꯂꯒ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯈꯨꯟꯖꯥ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈ꯭ꯔꯦ꯫ ngasi asiba hakchang oina fangkhraba miyoi adude akasoidage ahanthem dara chahi 55 apokpa ahanthem apikchau ni haire dara gi thawai yaudra hakchang adu kumbi police ki officer amade personnel sing maha regiment BSF IRB amade MR gi apunba kangbu amana ngasi ayuk pung 10 dagi hauna mafam aduda akanba mawongda thiba humbagi thabak chathabada ayuk pung 11 khara helakpa dwaida mamangda khunja ahum gi asiba hakchang fangkhiba mafam adudagi meter samaga yankhairom lapna leiba chingi angamba mafam amadagi fangkhibani haire laikhidraba ahanthem daragi haksangi oi thangba faiganda nongmai maru ama amade oi thangba chubada nongmai maru amamam panbagi dakfam leirami haire daragi thawai yaudra haksang adu kumbi police na laukhalaba matung post mortem ki damak rims ki mirel sangda pukhre haina pawasina makha tare ningsingba yai kuki singna tamthina atok pikraba singchan basatkiba miyoi ahum gi haksang adu Wangu sabal maning sing maichakpi sing khongdagi fangkhibane makoi ahumge koki sarukta nongmaina panbagi dakfam sing leiramkhibane asiba haksang oina fangkhiba miyoi ahum adude wangu tera khong akasoidagi thodam ibomcha chahi 45 ibomcha gi machanupa thodam anand sing chahi 19 amade oinam roman sing chahi 32 ne makoi mari gi manungda ahanthem dara sing chahi 53 kaubam yoi ase matam sangna thiba khangdana leirakhibane